Hello everyone, mayambu kurumjari. Ngasidi aigi mathel se chagempomba bako. Ningthamtha chang'e na aina chagempomjage tawbane ado hangam asoiba khara legjare. Hawai thrak khara khokjare aduga cheng khara adagi yongchak akangba khoi tingtho thambado adudugi maku khara khoktokjaraga sima hapjarani moro atekpa asoiba khara tilau khara aduga sigi hawai jar sinane aina ome habado aduduneba aina lonjabane bako anta hawai jar se amna live process ama oilerame sima aina edum ichana dum lonjaraga dum sajare bako hana di akang boina ga poraktana ga tawbane do si achar se sisu huren haptoine bako hawai jar achar hawai jar gi chutney hawai jar pickle haigadro hawai jar kano toroga thambane ba thong tho thambane ba sisina aina sisu nong tangda nudang da nok tho ga thamambane manam yam chelena ado smai toroga thongjara ani mayam yengminarase the inthamda changakpagi koigi ningthamda changae haibagi oina thongjarakadoi ba sise do khangda basingi amna samba araiba mongdane ba thongakadoi se do maroi mapang di sudre bako ado mayamna maroi mapang awat apa lebjing do dum hapchen biraga dum thongbi ba yare aduga aigi ri se ida phangdabagi aina aphangba kharana waijar se pamu bagi ko amtang di chahaugen hangam su anauba phangkalakpagi sise ainam tang thonga gam tang chahaugen na tawjabani mayam smai toraga phajana noi khaiminarane bako ado hangam je khitang di yame yam targa su aina adum semjanjare sumaina ado sidai seda koigi khajing ke ka degi ngamu lero ke hapoi ko ambo idc je pura koigi kano hai tare koigi vegetarian gi oina sema da bane ba koigi merames thali da junum chabi yare ko sije ado tiloi di yawe do aina sida sing chanam kem hapte bo tiloi di hapchare ado smai toraga cooker da hapchalani duga machu khara hapani ado sise morok asuba khara ma hapani duga khumjalaga kam gi toine ba ising kitang hapaga ising se yam hapoi bo ren hangto kanda kam balor kan hangto kan yenga lore ba ising du yam de do aina amuk anirakti kami duga smai ma khumja hangto ga yenge ba duga dum yarani sima adum khumhangto na kan sohalage na tawbani ado yam live process ni ko aina mayam da uchari se al thum khara hapchalani thum hapadi dum thuna pai athaidana ko ado sogat halani mai je khitang kan khatalaga no ot ba chagempomba ko uti gati dum ot ko dasmai taraga thongbirani mayan but yam wale ko ita mayam ado bu dum mapan da leibani na maina chara so dum hawre iramdam da leiboi taragati mathen mayam je pasan hapaga dum semjaraga chajaba yaba hawai jar hapjan birane bako hawai jar je hapadane manam je kano tawrani na je khandi khallabane dubu kong thongnaw ga loi hangto bani phian ge indamda chang puje phian ga thari pon daga sumai tawa okhai binarani duga sabatlalani makhum khumjalani ai makhum khumjarage na tawraba makhum hangto ga thonga dabdo makhum je mai ha hangto rakpadane manam je chakkhini na ne tandana koidati yam haujari ne basi mathel chagempommi hardi nusa yaraga chagempomba chabada thawai tajari mi do mai taraga khaijarani dum sing mana kari kra loi hapa yarabane ko ado ai je haptre sok tawbada su kanoga phadigom maru khara ngaurani aduga tilau khara soire chanam gai ka kaim hapre kira asuba deki maru marang kogi phadigom maru asuba adugumba khara hapcharani tilau deki tang ka gi denon tawbun the mai je kan lekhat pa yada basi gi kano se tarka pen je yam ki eba ko adudana gas top sida chanda dhania powder khara hape kogi phadigom maru asuba do sisna jira ne kai kai methi maru bari krat lap suba do ne doga si pulap ngobirane bas mai chagempomba haite habje yamna ikai ningai oilerame ko mayan gidi khangdre ko mayan gidi happy ge tum yare akhon kari kra roi happy yare to isam samna koi chagempomba yam taninga ba instant oina hairagadi si smaina dum thongba yare duga sok se hapjan birani ado okhai minaraga fajana tang maje sogat halane bako cheng si so khoi gi mitai gi cheng do oiramaga di kitang su nap kada bane mitai cheng do phangda bani na do moi swai gi aphangba cheng na pomja bane chagempommi se
khajing ayaibaga haptana amu leroga haptana tawdi am hawgadabane bako ado hawdi hawe sisu phangdabanara kaino aduga makhum hangtoga amtang sijung okhai birani aduga ngasagi aina achar habado achar habidi si thawda dum tawthokpani ko masla machu morok kai kra thawda tawthok pulap thammane ba aina fridge manung da ko adu do hapchan birani jam samani aduga sidu pulap okhai rani aina instant tawba yana ba na saina dum semaga thamjan jabani da manam do namdo nunti gi manam namdo haina dena akhoi sigumba manam taraga chak lame haina ine natra ngari gi manam ngari logoi manam adegi chagempombai manam nam hawe na haijari ne do moina di khambi pote ba sigi value je phadigom kra hasalani aduga sidum okhai minarani loire texture se tum nangjal e mathanda loire mayam aigi sida leire chakluk se do mathen se aina bora ma tawre mangan bora ma aduga lapu singju ma champut ama do lapu singju ka bora gi ju dum ai recipe mathang hapchan jarake mayam sida leire aigi chagempomba hawai jar ja aina lon jabane do lapu singju sina mathangi update ta lakjarage mayam ado aigi video se pambi ragadi adum yai khanbi ragadi habadi kanaba phange hai taragadi adum subscribe tokshin biramo yengbiri basingna. So thank you for watching my video. Thank you so much.